kuki militant singna hatkhre miyoi marigi manungda ahum phangle kumbi setupurda leriba maha regiment lokthokro haina masing yamlaba maira paibi singna maha regiment ki geta famjinduna laikre Bisnupur district amadi Sursanpur district anigi lona bada leriba kumbi police station na konba hauktak tampa khunau dampi hill range ta singyan chatkhiba miyoi mari ngarang numidang athengba phawbada halaktabadagi imung manungi miyoi singna kari thoklam lagadagi haina mi painaduna leringai cherek asida kuki militant singna social media da thadorakpa video footage amagi matung inna miyoi mari adugi manungda ahumgi asiba haksang sing thagalakre Video footage asi imung manungi miyai singna ubadagi singyanba chatkhiba thiba khangdana laikidaba miyai sing adu sire haibasi asengba khangba ngamkhre kuki militant singna hatpa oiramgani haina singnaraba miyai ahum adudi wangu terakhong akasoi ward number 7 dagi thodam ibocha maitei sahi yankayumdoi apokpa laikidraba pangoi apokpa tihis ibomcha Thaudam anan maitei sahi kuntra taret oinam roman maitei sahi nifumanga apokpa ming opi sakni aduga hauzik phawba thiba khangdana leriba miyai asina ahantem dara maitei sahi yankhaitaru apokpa ming laikidraba e apikchau maitei ni Akasoi ward number 7 asidagini hauzik thiba khangdana leriba ahantem dara singhabu Bisnupur district police amadi central security force singna maichak pichingsang parengda kanna thibagi thabak chathari panba yabadi oinam roman singha amadi thaudam ibomcha singagi asiba hakchangi photo kuki furup amana paiba Facebook account amada thagalakpadagi security force na source operation chathabada ngasi ayuk pung tara makhairam taba matamda miyai ahum asigi asiba haksang adu phangba ngamkhibani miyai ahum asigi asiba haksang sing kumbi police na rims ki mokta thamkhre nakal amaramda mihat asibu oinam romen gi loina bi pramodini na pendaba phongdorpaga lona lengak na langi awaba nanglaba mafam singda hen mityeng sangbidabadagi thodok asi thokhibani haina maral sirakli Maha regimena kuki lahlobu singbu sagatuna thodok asi thokhan bahaiba asi laibak thibani karigidamak micham miha ngak senma thamliba Maha regimena kuki lahlobu singi misang changnibano haiba wafum su phongdokhi Nakal amoramda singyan chatkhiba miyai marigi manungda ahumgi asiba haksang fanglaga ama hauzik phawba mafam khangdana leriba sigi matangda kumbi sangang amade akoibada leriba miyamgi akanba iho ama sangsilakre miyamgi iho asina maram oraduna kumbi bazar kana kidre dukan sing loina thong thengduna khuntak lansibaga chap manakre lana passenger puba gari dagi hauna atai gari amata sathok sasin tawna kidre chairak asida ngasi ayu angan badagi hauduna kumbi sangang amadi akoibada leriba maira paibi ima sing thoraktuna hauktakta leriba central force ki person sing mapan thoktuna duty toba yaroi makhoi leina mihat mipun thokali haiduna central force ki person sing makhoi gi campus ta loinamuk hoijinduna thamkhre masing yamlaba ima ibel lising tara henbana hauzik hauktakta leriba central force ki camp ki gate mamangda famjinduna laikre hairi Jiribam town na khwaidagi lu nanba mari suba town oire ngasi New Delhi gi Mandapan Convention Center Pragati Maidan New Delhi da Swasta Subhakesan Lisingani Kungahumdai Award Ceremony gi fal lakthokpugi thorum da Bharat ki President Draupadi Murmu na chief guest oidana pangthokhiba thorum aduda Jiribam town na thangna marirak suba oina Ministry of Housing and Urban Affairs Government of India na Bharat pumbagi oina sahi kudingi pangthokpa luba nanba tanabagi athoi ahen tanabada Swasta Subhakesa Lisingani Kungahumdai gi Town masa singi miyai lising taraga mangagi makada laiba North East ki town singi manungda khwaidagi luba nanba Jiribamna oire Manipur gi manungda su khwaidagi luba nanba Jiribam town na lising ani kundagi lising ani kungahumdai phawba thangna na cleanest city taba ahanba town oire Bom pokhaibagi makhol tabada miyamna mipaina kre sero maningi hengjen kuki khulda bunker kya sagalakle ngasi nungthil pung ama minute nifuga mangarom taba matamda Kaksing district ki manung chana leiba sero maning thangba likli maning ching kuki londa hoijeng hariba mafam asida bom ama pokhai kre bom pokhaibagi makhol tabada nakna leramba sero amadi sugunugi miyami paiba pokna kre loinana ngarang numidang haibadi
Mafam asida nongmai round marirom kapagi makolsu taba fangki hairi sugunuda leiba khunja singdagi fangba pawgi matung inna serogi maning thangba hengjen kuki khul asi chingsang parengda leibani hairiba chingsang pareng asida haujik kuki militant singna bunker kaya pareng sana sagatuna leire hairiba mafam sing asida kuki militant sing afaba khusu khulai kaya ga lolana thomjinduna leire paw asina haibada oirikliba pibam asina haujik sugunu amadi sero khulgi maitai khunja sing ingna signa leiba ngamdre kuki militant singna matam ama hekta makta landarakpa yai haina akiba leibadagi numidangi pung 3 tabadagi khunja sing mapal thokna chatpa ngamdre adubu khul ngakliba khunja singna ayuk nungtil animakta akanba ngaksanbagi thabak chathaduna leiri Sagmai turel amadi kanto sabal da tasilakpa thauthi sing asi mai thadokpa manganba hokre Laimakong power station dagi thauthi yu tharaktuna kanto sabal amadi Sagmai turel gi ichal da tasinkhiba aduna turel sing asiga samnariba khurkhul loidang kamong iroi shemba nambul phorga cheliba turel singda sandokragani haibadagi laingakna akanba thabak lakhwatkre ngasi kanto sabal fauna cheliba turel maril asida thauti lepa leitana chentharakpa adu manghanabagi damok mafam aduda fire brigade changsinduna turel da tautharakliba thauti sing adu mai thaduna manghanba hauki ka hena mai chaklakpa matamda pamdaba thokdok thoktana bagi damakta fire brigade na ising kapsinduna control tobagi thabak chattaki asumna Turelda tautharakliba thauthi sing adu mai thabagi thabak nungthil phawba chathaki aduba haujik phawba thau mai thabagi maikhuna numidang wairam phawba maikei adomda mamduna leiki Turelda thauthi lepa leitana chentharakpagi paw asi ngarang numidang Manipur lengakna fangbadagi environmental calamity thoktanaba mari lenaba singna khudakta thabak paikhatnaba Secretary to Chief Minister NGO Free khuyek piduna thadorakhibani cherol asigi matung ina lengaki areba machinery manpower amadi expert sing sinaduna khudaktagi thabak haunaba khangankhibani response mechanism amadi SPOC singsu khudaktagi mathok tahunnabasu cherol aduda khangankhi hiram asida deputy commissioner Imphal West na makha taba instruction piduna hiram asiga mari lenaba miyai sing amata oina punsinaduna thabak paikhatnabasu khangankhi masigi matung ina ngasi turelda tautharakhiba thauthi sing adu mai thadoktuna manghanbagi thabak ase khonglei thuna satharakhibani hairi Matamatamgi oiba ipaw update singdamak miyamna channel asibu nungsibiduna like comment subscribe tawiramu